ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕꯁꯤ ꯃꯤꯁꯨ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯤ ꯃꯤꯁꯨ ꯇꯤꯚꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯖꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯉꯥꯡꯁꯤꯡꯒꯤ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯕ ꯈꯔꯁꯨ ꯄꯤꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯊꯦꯡꯅꯗꯨꯅ ꯍꯛꯊꯦꯡꯅꯅ ꯃꯈꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛ ꯂꯧꯖꯔꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯇꯩꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯗ ꯍꯥꯟꯅ ꯍꯪꯖꯔꯒꯦ ꯏꯇꯩꯃꯒꯤ ꯑꯉꯥꯡꯁꯤ ꯀꯌꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯉꯥꯡ ꯑꯅꯤꯅꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯍꯣꯏ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤ ꯑꯃꯅ ꯍꯟꯗꯛ 10 ꯊꯥꯗꯧꯔꯤꯕ ꯑꯃꯅ ꯀ꯭ꯂꯥꯁ 6 ꯀꯥꯔꯤ ꯍꯣꯏ ꯀꯩꯅꯣꯗꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯕ꯭ꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯉꯥꯛꯇꯅꯤ ꯍꯣꯏ ꯍꯪꯗ꯭ꯔꯁꯨ ꯌꯥꯕ ꯋꯥꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯍꯪꯉꯨꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯉꯥꯛꯇꯅꯦꯅ ꯑꯗꯨꯃꯛ ꯍꯥꯏꯔꯒ ꯂꯩꯔꯦ ꯑꯗꯣ ꯏꯕꯦꯝꯃ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯃꯈꯣꯏꯒꯤ ꯐꯤꯁꯁꯦ ꯍꯥꯏꯇꯥꯔꯦ ꯑꯦꯗꯃꯤꯁꯟꯒꯤ ꯑꯗꯒꯤ ꯃꯟꯂꯤꯒꯤ ꯐꯤꯁꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯒꯦ ꯊꯥ ꯑꯃꯒꯤ 900 ꯑꯗꯨꯒꯤ ꯆꯥꯡꯗ ꯂꯣꯏꯅꯃꯛ ꯂꯩꯌꯦ ꯑꯍꯣꯏ ꯑꯗꯒꯤ ꯑꯦꯗꯃꯤꯁꯟꯅ 800 खरे हेल्प अदुमाइना ओय 8000 हाइतारेको 8000 खरे हाइतारे एडमिशन 16000 चटख्रे अदगी अदुगा अखोगी कनोदा थागी मल्लीदा मली फीसता हाइतागदी अखोगी एलोई खै हेना अदुम चटले हाइबा पैसाजे अदुकी मदिक चले अदुगी पैसा मयाम दोइते मैनेज तौबा ngambra हाइबदी दे मोइना लोइनो पुथोकपा ngambra नत्रगना ngamdawra awa nungai do kitang habiuni खरजी अदुम वाबसु अदुम यावे अदु ꯍꯣꯏ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯏꯖꯨꯀꯦꯁꯟ ꯑꯅ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯑꯗꯒꯤ ꯕꯣꯏꯗꯒꯤ ꯂꯣꯏꯅꯃꯛ ꯐ꯭ꯔꯤꯗ ꯌꯦꯟꯊꯣꯛꯑꯒ ꯑꯉꯥꯡꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯌꯥꯗꯦꯀꯣꯅ ꯇꯨꯡꯗ ꯍꯧꯒꯠꯂꯛꯀꯗꯧꯕ ꯃꯈꯣꯏꯁꯤꯡꯁꯤꯅ ꯇꯨꯡꯁꯤ ꯁꯦꯝꯃꯛꯀꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯈꯥꯗ ꯐ꯭ꯔꯤꯗ ꯂꯣꯏꯅꯃꯛ ꯄꯤꯔꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯗ ꯐ꯭ꯔꯤꯗ ꯇꯝꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯊꯥꯕꯤꯔꯤꯁꯤꯒꯤ ꯃꯔꯝꯅ ꯀꯩ ꯃꯔꯝꯒꯤ ꯑꯗꯨꯝ ꯇꯪꯒ ꯃꯌꯥꯝ ꯁꯨꯝ ꯇꯧꯅꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯀꯝꯄꯤꯇꯤꯇꯤꯚ ꯋꯥꯔꯜꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯊꯪꯅꯔꯤꯕꯗꯨꯅ ꯃꯌꯥꯝ ꯐꯗꯣꯛꯈ꯭ꯔꯒ ꯑꯩꯅ ꯐꯍꯧꯗꯧꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯇꯤꯚꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯀꯣꯆꯤꯡ ꯍꯥꯡꯇꯣꯛꯆꯔꯤꯌꯦ ꯃꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯀ꯭ꯋꯦꯂꯤꯇꯤꯗ ꯌꯦꯡꯉꯒ ꯍꯥꯡꯇꯣꯛꯄ ꯅꯠꯇꯦ ꯏꯀ꯭ꯋꯦꯂꯤꯇꯤꯗ ꯌꯦꯡꯉꯒ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯣꯠꯊꯔꯕ ꯃꯤꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯗ ꯃꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯇꯧꯔꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯅ ꯇ꯭ꯌꯨꯁꯟ ꯏꯇꯩꯃꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯅ ꯇ꯭ꯌꯨꯁꯟꯁꯦ ꯇꯧꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟꯁꯦ ꯇꯧꯕꯅꯦꯅ ꯍꯥꯏꯌꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯇ꯭ꯌꯨꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯧꯔꯨꯕꯅꯤꯅ ꯏꯆꯥꯗꯨꯁꯨ ꯐꯍꯟꯅꯤꯡꯕ ꯀꯧꯔꯨꯕꯅꯤꯅ ꯑꯗꯨꯗ ꯕꯔꯗꯟ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯝꯒꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇ꯭ꯌꯨꯁꯟꯗꯨꯁꯨ ꯐ꯭ꯔꯤ ꯑꯣꯏꯔꯝꯃꯣꯏ ꯇ꯭ꯌꯨꯁꯟ ꯐꯤꯁꯇꯨꯗ ꯀꯌꯥꯃꯨꯛꯀꯗꯤ ꯆꯠꯄꯤ ꯊꯥ ꯑꯃꯗ ꯏꯇꯩꯃꯅ ꯁꯨꯝ ꯈꯟꯕ ꯊꯥ ꯀ꯭ꯂꯥꯁ 10ꯒꯤꯗꯤ ꯑꯅꯝꯕꯅ ꯀꯣर्स ꯂꯣꯏꯕꯒꯤ ꯁꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯃꯒꯤꯗꯨꯁꯨ ꯑꯗꯨꯝ ꯀꯣर्स ꯂꯣꯏꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯋꯦ ꯁꯕꯖꯦꯛ ꯈꯨꯗꯤꯡꯒꯤ ꯁꯕꯖꯦꯛꯁꯦ ꯃꯥꯟꯅꯗꯕ ꯌꯥꯎꯏ 9,000 ꯄꯤꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤꯗꯤ 3,000 ꯄꯤꯕꯁꯨ ꯌꯥꯎꯏ 2,500 ꯄꯤꯕꯁꯨ ꯌꯥꯎꯏ ꯁꯕꯖꯦꯛꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯣꯏ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯇ꯭ꯌꯨꯁꯟꯒꯤꯗꯃꯛꯇ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯉꯥꯡꯁꯤꯡꯁꯤ ꯄꯤꯛꯏꯕꯅꯤꯅ ꯃꯊꯟꯇ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯁꯨꯡꯊꯥ ꯊꯥꯗꯣꯛꯅꯤꯡꯉꯝꯃꯣꯏ ꯍꯥꯏꯕꯗꯤ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯑꯃꯗꯤ ꯑꯗꯨꯝ ꯆꯦꯟꯅꯔꯝꯒꯅꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯤ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯕꯦꯟꯗ ꯊꯥꯔꯃꯛꯁꯨ ꯕꯦꯟ ꯕꯔꯥ ꯍꯥꯏꯕ ꯑꯃ ꯀꯩ ꯑꯃ ꯂꯣꯏꯅꯃꯛ ꯂꯩꯀꯣ ꯑꯗꯣ ꯃꯤꯁꯨ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯀꯣꯆꯤꯡꯁꯤꯗꯗꯤ ꯏꯇꯩꯃꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯤꯉꯣꯝꯕꯝ ꯃꯁꯥꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯇꯤꯚꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯅꯤꯉꯣꯝꯕꯝ ꯃꯁꯥꯃꯛꯇ ꯇꯧꯗꯣꯏꯅꯤꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯤꯗꯤ ꯀꯩꯅꯣ ꯃꯊꯥ ꯁꯥꯅꯤꯡꯉꯥꯏꯁꯨ ꯂꯩꯔꯔꯣꯏ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯇꯤꯚꯤꯅ ꯐꯖꯅ ꯌꯦꯡꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯣꯏꯒꯗꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯦꯟꯒꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯐꯖꯅ ꯀꯨꯞꯅ ꯅꯩꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯇꯥꯖꯩ ꯑꯩꯈꯣꯏ ꯇꯥꯗꯕ ꯌꯥꯎꯗꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯥꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯃꯤꯁꯨ ꯇꯤꯚꯤꯅ ꯁꯤꯅ ꯐꯒꯅꯤꯅ ꯍꯥꯏꯗꯨꯅ ꯂꯦꯞꯆꯕ ꯋꯥꯐꯝꯅꯤ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯃꯤꯁꯨ ꯇꯤꯚꯤꯒꯤ ꯐ꯭ꯔꯤ ꯀꯣꯆꯤꯡꯁꯤꯗ ꯏꯇꯩꯃꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ
ꯊꯥꯕꯤꯔꯛꯀꯅꯦꯅ ꯈꯟꯖꯩ ꯏꯇꯩ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕ ꯃꯤꯁꯨ ꯇꯤꯚꯤꯒꯤ ꯐ꯭ꯔꯤ ꯀꯣꯆꯤꯡꯁꯤꯗ ꯊꯥꯖꯕ ꯊꯝꯕꯤꯗꯕ꯭ꯔꯣ ꯁꯤꯝꯇꯪꯒ ꯈꯨꯝꯕꯤꯔꯝꯃꯨꯅꯦ ꯃꯌꯥꯝꯅ ꯐꯔꯦ ꯈꯜꯂꯗꯤ ꯑꯗꯨꯝ ꯊꯥꯖꯩꯒꯦ ꯍꯣꯏ ꯃꯌꯥꯝꯒꯤꯕꯨꯗꯤ ꯃꯌꯥꯝꯒꯤꯅ ꯇꯣꯛꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯏꯇꯩꯃꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯤꯁꯨ ꯇꯤꯚꯤꯅ ꯇꯧꯒꯗꯕꯁꯤ ꯀꯩꯅꯣ ꯐꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯣꯠꯅꯖꯒꯗꯣꯏꯁꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯣꯠꯅꯖꯒꯗꯣꯏꯅꯤ ꯄꯨꯝꯅꯃꯛ ꯐ꯭ꯔꯤꯅꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯠꯊꯣꯛꯇꯣꯏꯅꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥꯁꯤꯡꯁꯨ ꯑꯅꯝꯕꯅ ꯀꯠꯊꯣꯛꯑꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯤ ꯐꯠꯇꯕ ꯌꯥꯗꯦ ꯀꯣ ꯃꯣꯏ ꯑꯐꯕ ꯑꯃ ꯑꯣꯏꯍꯟꯒꯗꯧꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯀꯗꯣꯏꯅꯤꯅ ꯁꯨꯡꯁꯣꯏꯗꯅ ꯐꯅꯦꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯕ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯕꯁꯤꯗ ꯏꯇꯩꯃꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯄꯤ ꯑꯣꯏꯅ ꯊꯥꯖꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯖꯕꯤꯗꯕ꯭ꯔꯥ ꯑꯗꯨꯃꯇꯪ ꯇꯥꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯐꯩꯁꯦ ꯊꯥꯖꯩ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯩꯃꯒꯤ ꯑꯩꯈꯣꯏ ꯋꯥꯍꯩ 5-10 ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯍꯩ 5-10 ꯈꯛ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯇꯩꯃꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯨꯒ ꯊꯦꯡꯛ ꯌꯨ ꯑꯣꯜ